आकाशवाणी इम्फाल Ngangom Kiran pau pajari ahan badamaru pau bung film na New York Indian Film Festival da mana ahum lorukpada Rajapal Ajay Kumar Bhalana nungayo phongdokre Mukhyamantri Yumnam Khyamcha na hairi haksang fana lainaba nungsit sengna thamnanaba cycle thobugi hainabi thamlasi Griha Mantri Govindas Konthaujamna Manipur gi anauba DGP ga unaduna Presenter-Ksh amasung ngakselgi phium hena fagat anaba khanakre Rashtrapati Draupadi Murmu na hairi tribal singbu sokhat pagilambida mang thana purak paibasi sarkar asigi tangai phadraba thaudangni amasung Delhi gi Malviya Nagarda leiba hotel amada ngasi ayuk mai chakpagi thaudokta miyoi kun laikhidre nimphuna kalhaurai British Academy Film Award Bapta Fangkraba Manipur gi Lakshmi Priya Devi na direction piba bung film na handakta pangthokhiba New York Indian Film Festival da Best Child Actor yauna mana ahum phanglakpada Rajapal Ajay Kumar Bhalana nungayo phongdokre Warol amada Rajapal na hai May 19 dagi 38 phaw pangthokhiba New York Indian Film Festival lisingani kuntarukta mana ahum phanglakhiba si Manipur gi oina thoidokna sauthok saningai ni Bung film na malem thaki changdamnaba kayada makha tana mingchit urong khinma ngamlakpagidamak thoidokna apenba poi Mukhyamantri Yumnam Khyamcha na hairi aikhoina cycle thobgi hainabi thamduna haksang fana lainaba nungsit senghanaba amasung asang amana thallaba lamdamama oihannaba hotnaminarashi World Bicycle Day lisingani kuntaruk kamari lainana piba warolamada Mukhyamantri na hai asang amana thallaba tunglamchat ama ohinnabagidamak cycle thorasi haiba wakhalonda kumsi sahigi World Bicycle Day asi pangthokli masina sahi chani helaba cycle thobagi chanabina akoibagi phiumda akaiba thohandana chathok chasingi pambai ama oirambadu nahongnana ningsinghali hena faba tunglamchat ama ohinnanaba aikhoi cycle thorasi hainasu Mukhyamantri na phongdokli World Bicycle Day ga mari lenana hanagi kendra gi mapan thorum rajya mantri Dr. Rajkumar Ranjan Singh na thadorpu warolamada hai cycle thobana carbon dioxide hanthanduna haksang phaba punsi mahing ama oiba ngamalli hena phaba mahusagi akoiba phium ama lehenaba aikhoi punna honaminarashi hainasu Dr. Ranjan na phongdokli Mukhyamantri Yumnam Khyamcha na Bharat gi National President Binay Patralega ngasi Imphal leiba Mukhyamantri gi Secretariat tunaduna leibak asigi apunba saktam hena chachil hanabagi matangda wari shanakre Mukhyamantri na thadorokpa warol amada hai leibak asigi Iron Man ni hainariba Sardar Vallabhbhai Patel gi chama yankai shuba mapok kumon ga mari lenana pangthokadoriba Bharat ki Kala Sanskriti gi apunba saktam haiba thorum hena mai pakna pangthoknabasu khanaki mahakna hai Bharatina Ek Bharat Shrestha Bharat haiba wakhalon asi mapung phana pangthoknaba amasung lebaki apunba saktam ngaknanaba madi Kala Sanskriti sing hena sakut hanabagidamak singthaningai oiraba thodang kaya yaduna lakli Manipur Sarkar nasu jati gi apunba saktam kanglup masen nungsi sanana laiminanaba amasung punna sakut minanabagi wakhalon sing thabakto onthoknaba chapchan honagani hainasu Mukhyamantri na phongdokli Anune Ananna ngasidagi Ferjol Jilla gi Deputy Commissioner oina thau pukre ngasi pangthokhiba charge sinabagi thorum aduda jilla thaki makok thongba official kayasu loinaki paugi marakta naten break ama Nupida amadi nupasingda toina naganba thyroid ki anaba makhal suna yengbaga loinana Manipurda ahanba thyroid scan gi facility leiraba AOI Babina Specialty Hospital thyroid cancer gi high dose iodine therapy gi khudong chaba pibaga loinana CMHT PMJAY health card amasung government employees sing gi su khudong chaba pizari Dr. Singna tumor board phamduna anaba singi layengda chauna mateng pangli akupa marol gi damag NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East Tanabiu Tabiriba pawasi Akashwani Imphal lagini Rajya gi Griha Mantri Govindas Konthaujamna Manipur gi anauba DGP Mukesh Singh unaduna Presenter-Ksh amasung ngaksilifyam hena fagat anaba khanakre Sri Govindas na thadorokpa warol amada hai Mantri Pukhida leiba mahaki office ta ngasi Sri Mukesh Singh unaduna
mahakpu taramna okpaga loinana wafamsing asi khanakibani. Anauba DGP asigi makhada Manipur Police na kathokpaga loinana hena mathau ningthina tawduna singthaningai oiba thabak kaya pangthorakani haina thajai hainasu Sri Govindas na phongdokki. Manipur University da Japan lon tamnanabagi training program gi matangda mahiroi singda khanghanbagi thoromama ngasi Kakching Chumnang Laikai Machin Manau Chinglak Talaiba Ananda Singh Yoga and Nature Cure Research Hospital da pangthokre. Raj Sarkar gi Skills, Labor, Employment and Entrepreneurship Department, National Skill Development Corporation, Kwaklai Enterprises Kakching amasung Hospital asina punna sinduna pangthokiba thoromaduda Yoga and Nature Cure Research Hospital Kakching gi Secretary Dr. Mayanglamam Rajkumar amasung National Skill Development Corporation gi State Engagement Officer Masut Jimik Sarukyaki. Non-egi Deputy Commissioner na tongan ba bank singa khutsamnaduna akhanaba Financial Literacy Campaign ama ngasi non-egi Deputy Commissioner gi office ta pangthokre. Campaign adu hodokladuna non-egi Deputy Commissioner Bidyamari Sirdhar na hai sarkar gi karmasari sing amasung makhoi gi imung manung singna sel thunga mari lenaba thausil thorang sing paikatpada hena khudong chahnabagi damak campaign asi pangthokpani. Karmasari singna asigum khudong chabasi laungnabasu Deputy Commissioner na appeal tauki. Ahum suba malemgi Assistive Technology Numit lisingani kuntaruk kamari lenana All Tribal Disabled Union Manipur na sinba social media contesta mai paklaba mioising ming lauthokre. Competition asi sahi yamsilakpa amadi atai maram kayadagi uba taba amadi haksangi saruk kaya sontharakpana singbada technology na kamdongna mating pangadagi habagi matangda pangthokkibani. Pradhan Mantri Jan Arogya Yojana PMJAY gi card sabagi thorom sing ngasi Sogolban Nepra Menjor Laikai amasung Sogolban Wahengmum Laikai Multipurpose Community Hall pangtokre. Thorom sing adu Sogolban gi Urban Primary Health Center gi makhada pangthokkibani. Assam Rifles na lamdamasida Shanti Hanjalakna Nabalakholakpa Khongthangi Saruk ama oina Kangpokpi Jela gi Longa Koireng Village ta Khulladugi Lusingba singa unaduna wari shanakre. Kunja singaduna mapamadubu makata na ngakpi sanbinaba wapam sing pokalaki. Amaromda Komla Khong Village ta Assam Rifles na sinduna Kumginong Mangwina na pangtokpa thoroma mada mapamadugi ahloiraba kunja singamadi Naharul singa unaduna wari shanakre. Swas Bharat Abhiyan gi saruk ama oina plastic yauna amod akai sing mapam chana loisinabasu Assam Rifles ki official singna phongdokki. Mahabali Intake Point laiba transformer samjinbagi thabak chathariba maramna Ningthem Pukri water treatment plant ki makhad laiba mapam singda ising piba lab ki gani hai. PSE department ki serol amada wapamasi phongdorakpani. 132 by 33 by 11 kV Chandel substation ngasi technical gi oiba khudong chadaba kharadagi mai piba lab kre. MSPCL gi pauna hai samjinba loidriba phawba 11 kV komla thabi masung Chandel feeder gi makhada laiba mafam singda mai piba ngamkhiroi hairi. Paugi marak thatna ateno break amamuk. Mediation for the Nation 2.0 Haukiba January ki tang ani English singani ka kun ka taruk tagi hawdokre. Campaign asiki manung chana case kayamasu loishinna bagi khudong chawa piri. Casing adudi khardang palabada matrimonial dispute case, accident claim cases, domestic violence, check bound case, commercial dispute case, service matter cases, criminal compoundable cases, consumer dispute cases, debt recovery case, partition case, eviction case, land acquisition, amadi atopa civil case kayamani. Campaign asina wakhal laitaba santi leiba amadi shawkhutpa kayama piri. Khanghan jariba High Court of Manipur amasung Manipur State Legal Services Authority under the aegis of Mediation and Conciliation Project Committee MCPC Supreme Court of India. Hena kupamarol kitamak Office of the Manipur State Legal Services Authority ADR Building Lamphel Court Complex Lamphel Part Imphal West mobile number 9245049660 da contact you. Akasvani Imphal gi pau tabiri. Rashtrapati Draupadi Murmu na
Integrated Tribal Development Agency amasung Integrated Tribal Development Projectsing mapangan kangkhat hanabaga mari lainana New Delhi da fangthokpa Rajya Thaki Conclave ngasi hawdokre. Thorom aduda wa ngangbada Rashtrapati na hai laibak asida lairiba tribal count miyosing masa masagi inak kullaba chanabi amasung dharma leijaba kanglupsingni makhoi sakhutpagi lambida mang thana purakpa haibasi sarkar asigi tangai phadraba thaudangni. Sarkar na paikaliba sakhut thorangi thabak khudimak lebak asigi manung hunjin mawpham singda yohannaba honagadabani. Sarkar na paikaliba tongan tongan sakhut thorangi scheme sing lebak asigi tribal count singi miyoi sing mapung phana phangba ngamdabadagi matangdasu Rashtrapati na nungnangba phongdokhi. Mahakna hai ट्राइबल लोग बहुत टैलेंटेड है, उसी टैलेंट को खोज के निकालना हम लोगों का कर्तव्य है। वो आत्मनिर्भर बन सकते हैं अपने टैलेंट के साथ, क्योंकि असहजता से उसको सीख पाएंगे। वैल्यू एड करना खाली सिखाना पड़ेगा और मार्केटिंग का सहयोग करना पड़ेगा। आज कहाँ लाखपति दीदी, करोड़पति दीदी, क्या क्या चल रहा है, मुझे लगता है ये भी हो सकता है। हम लोगों का जो सपना ITDA, ITDP, माडा, ये जो का सोच बनाने का जिन्होंने बनाए उनको मैं नमन करना चाहती हूँ, धन्यवाद देना चाहती हूँ। कांग्रेस लुसिंगबा DK शिवकुमार कर्नाटक की कुनमंगा सुबा मुख्यमंत्री होना ngasi wasak laukre. Mahakpu Rajyapal Thawarsan Gehlotna thabak paibagi wasak lauki. Siddharamaiah मंत्रिमंडलदा गृह मंत्री ओरंबा Dr. G. Parameshwarbu उपमुख्यमंत्री होना wasak lauki. Masigi mathakta MLA Taranithoisu कैबिनेट मंत्री सिंह होना wasak lauki. DK शिवकुमार ना कर्नाटक की मुख्यमंत्री होना wasak lauki प्रधानमंत्री नरेंद्र मोदी ने नुंगाई फोंदोखरे. सोशल मीडिया दा थागत पवारोल मदा श्री मोदी ने हाई मियामगी आइफ थोरांग सिंह थिना फाइखनबगेदमक केंद्रना कर्नाटक सरकार ग पुण्य थबक तौमिनागनी. कांग्रेस प्रेसिडेंट मालिक अर्जुन खरगे अमसुंग राहुल गांधी याउना कांग्रेस लुसिंग बकयानसु श्री शिवकुमार ना मुख्यमंत्री वरकपदा नुंगाई फोंदोखरे. दिल्ली की मालपिया नागरदा लाइब होटल अमदा ngase मै चाकपगी थरोक्ता मियोय कुन लाइखिद्रे निफुना कलहौरे. साउथ दिल्ली की DCP आनंद मिटल नहाई फायर टेंडर निफान सिजनदुना मै चाकपदु मपुंग फाना मुथतप ngamkhre. पुलिस फायर सर्विस मसुंग अतै इमरजेंसी रेस्पॉन्स टीम सिंगना कन्न होनबदगी थौदोक थौफुमदगी मियोय कुन कंदुना मियोय निफु कंदुना मनाक नप हॉस्पिटल सिंगदा लायेंगली. हौजिक सानबगी पाउ खेत्रीमयुम बिरोश तगी. Marisuba MNCA Men's Under-19 One-Day Trophy Lisingani Kunmunga Kuntaruki Nasi Kangabo Public Ground Sanakiba League Match Samada Force Ketrigau na Sagulban United Pu Ran Kuntra Marida Thoikre League Asigi Tautong Kudeban Lampakta Al Amin Amasung TCMDC Anigi Marakta Sanaba Match Amada over Hum Sanarba Matung Nong Namaram Oiduna Match Abandoned Toki Team Animak Point Mamam Yenaki League asigi Moising Public Ground, Lairinjam Public Ground amasung Oriental College Ground sanagadaba match singsu nong namaram oiduna matam kaktana yaitokle. Hianglam Babakai the Sathariba Kuntaruk Suba Arambam Samarindo Ningsing Kumon League Cum Knockout Kendra Wise Kang Tournament Lesingani Kuntaruki ngasi Sanakiba Anishuba quarter final match ta LSK Team B Wangoina Durbatara Kankut Wabagaiwu Panjil Tara Mari Tarani Thoida Thoikre Tournament asigi Humsuba quarter final match ta Haying Maramba Kankut Amasung Hyanglam Amasung Puthiba Kankut Kundrapum Sanaragani. Norway Chess listening it Kuntarukta Bharat ki Grandmaster Pragnanandana World number 1 Magnus Carlsen Bu Maithiba Pikre Hauzik Tournament Asigi round Nipal Loiba Fawada Pragnanandana point Tarani Toy Fangdana Ahum Subama Panda Lairi. Sports Authority of India Northeast Regional Center na National Center of Excellence Imphal gi Nupi Macha Amasung Nupa Macha Singi Football Sanaroi Sing Khananaba Trial Selection Pangthoklagani Nupa Macha gi oina trial selection tha asigi taruk tagi mapal phawba aduga nupi macha sengi oina tha asigi tara dagi kuntra tara dagi tara humdoi phawba tagel patta leiba NERC ki artificial turf ground pangthok lagani saruk yaningba sanaroi sing lisengani mapan dagi lisengani tara manga phawoi manung da pokpa oigadabani. Kiran Aroi badamaru yo pau amohanna Manipur की लक्ष्मी प्रिया देवी ने डायरेक्शन पीबा बुंग फिल्म ना न्यूयॉर्क इंडियन फिल्म फेस्टिवल दमना अहुम लौरकपदा राज्यपाल अजय कुमार भलान नुंगायो फोंदोक्रे. मुख्यमंत्री युमनाम खेमचाना हाइरी हक्सांग फन लैनबा पोल्यूशन हंथाननबा इखोइना साइकिल थौबगी हैनबी थमलसी. गृहमंत्री गोविंदास कोंथौजोन मणिपुर गा नोबो DGP मुकेश सिंगौनदुना शांति रक्षा की फिल्म हेना फगत अनबा खनक्रे.
राष्ट्रपति द्रौपदी मुर्मू हाइरी ट्राइबल सिंबु चौखटपगी लंबिदा मांग थाना पुरक पाइबसी सरकार असिगी तंगाई फदरब थौदांगनी अमसुंग दिल्ली की मालविया नगर दा लैब होटल अमदा ngase मै चाकपगी थौरक तो मियोय कुन लैखिद्रे निफुना कलहौरे पाउ लोइजरे।